अहानमक्तद मणिपुर सर्कल न्यूज की माइकैदगी मयाम तरामना ओक्जरी ngasi September gi tang 22 da phongkiba numidang waram gi pause singda yawba thokkiba thodok wathok singi matangda mayam da pawdamjari ahanbada kanglei pak ki mera pause de gi lakhachari sakhangdaba singna numai kapsulamle tamenasi ngarang numidang pung 13 minute yankhai rom taba matamda masakhangdaba khulai paiba singna Imphal East ki manung channa Porompat police station akonba ayang pali sabi lerak le number 6 ningthem pukri mapalda leiba atopam Kumar Singh koba mioi amagi mayumda nomai round khara kapsilam le hari nomai kapsilam ba duda aswapan amata yauge badi leite kanana kari marang bidamakta nomai kapsilam le bano haiba hojik phawbagidi khangmangamdri thaduk aduga mari lena na Porompat police station a case ama lakwat khre hari Bharat legak na phagi manba thabak kya tauriba makai myamna singnaba hengalakani khangsi Sanulal Kanglipa ki mera pauchi na phongmani pathokchari Bharat Sarkar na hanjin phagi manba thabak thorong kya lamdam asigi myamda uliba makai makhoida nongmagi singnaba hengalakani haiba si kaudaba phai haina salaya phunba nupi lup Sanulal gi General Secretary Akoijam Santina press da thorok pasirol asin hairi Jirul asin hai ngasigi jiraba lamdam asigi thaja dabana thalaba punsirol amada hinglingai Security Advisor Kuldip Singhna Paugi Mifamda Phongdorakiba wafam training ningthina tauraba Kuki Militant Samapan Manipur da changchilaktuna mioi kuntra na suba group sing khaidoktuna attack chathanaba sem sare haiba tongan ba intelligence input singdagi khangmangamle wafam asi haukiba September kungi mamangda viral oikiba myamna fake news amagum khanduna lakli adubo Manipur lengak asinasu section phirep nobagi mami adu tade Matang asida mama singna thamningba maru eba wafamdi haukiba January ki 15 da CM gi secretary da oiriba Enzo Frina section overall haibadi jiri romda kuki khulai paiba mioi sani muk changchilakpagi pau leire haiduna aiba sirol tha ki haibagi social media da viral ore wafamasi khanglaba phawbada security advisor amadi DGP na jiri da security matam sana kari gi tha ki dabano haiba wangsu hanglakli Babulu loitong bom ga punna thabak tominariba mioi sing mangonda ki lapna lebiu maitai lipuna hairi kanglipa ki mera pause na phongbani pathok sage Human rights activist Babulu na loitong bomna Kuki Militant sing da mateng pangliba madi mahakapunna thabak tominaramba mioi sing na mangonda ki lapna lebiu haina maitai lipun tengol puba kaksingi maikai dagi akan mamong do warning Toukhre ngasi Manipur Press Club ki Kobru Hall da pangthokiba paugi mepam amada lup asigi thomi yulembam Pradip Chandrana wafam asi phongdorok leduna hai maitai ama oiraga Kuki migrant singda phongna mateng pangduna hojik tholiba irang asisu maitai na Kuki da hobani haina aranba propaganda kaya hodokli Masida sunatana tampaki mafam singda search amata leiba udre haiba wafam national media da phongkiba wafam leikre Kuki singda mateng pangliba Babulu loitong bomga Sarminariba mioi sing atuba matamda mangondagi lapthoktrabadi miyamge mamangda maminga konana makoina tawkiba thabak sing khanghalagani haina phongdokki mana makhatana phongdokibada mangdasu DDF ki women wing ki commander Mary Maya Kobi nupi ama Imphal manungda lefam sapam piduna lotuna thalambagi wathok leikrabani masida sunatana hana miyamgi mehut oiramba amadi masa masu singa loinaduna Imphal area da leiba NGO singna Kuki gi NGO kharada funding tawnaba honariba adu athuba matamda tokpiyu loinana Manipur maitai Bangalore Association na nongmanini asida Peace Initiative Program ama sinaba tharang toriba adu lepiu hairi maramdi Babulu loitong bamna maru oiba thodang lauraga Kuki singda kodong saba pinaba senba program amani hainasu maral sikhi